Adomna rapist amadi mihat pakyagi maramda tabiramgani pabiramgani. Ngasigi wari asidi soinairaba wayal lengak amadi rapist amabu khunaina celebrity amagi thakta thangatkibagi wari ni. Tujungningai oiriba wari si thamoi sonba singnadi tabiganu. Afabadu khak lawsinminasi. Isai sagawa ming asi ningsingbiyo. Online da ming asi thibada mahaksi writer natragana author oina fangane. Mahaksi 1990 aduwaida celebrity oina su unarame. Celebrity oikibagi maram adudi asuki matik tujungningai oe. Maram adu khanglakpada miyoiba khunaisi tasengna sakhollaklibra natraga nongmagi pumtharaklibra haibagi wahang ama soidana tholakane. Isai sagawagi apokpagi ming Akira Sagawa kawe. Sagawa imungsi mapa mapugi haktaktagi senjau amadi sakti paiba imung oina haurakhi. 1949 April 26 ta Japan gi corps ta senjau paiba imung amada Isai Sagawa pokhi. Tha sudana pokpa Isai Sagawa masa yamna solammi amadi small intestine soklammi. Hainai mahak si hek pokpada mapagi khubak nama khaktada pamba yakhi. Sel wataba imung amadi madau leiba oibana Isai hingma ngamkhi. Masa paba amadi hakchangi phibam aduna Isai angang oiringaidagi ikai thiganba amadi yumta talaiganba angang oina horakhi. Smartphone amadi video game thoktrigai matam oibana Isai Sagawa wari lairik makhal khara toina paba hainarame. Mahangna khwaidagi pamjaba wari ama hairagadi German fairy tale Hansel and Gretel gi wari ni. Wari asida mapana umangda thadoklamba machin manau anibu hingchabi amana thongduna chanaba hotnai. Mahakna mahaki kakaga toina sanaba masanada kakana hingchabi adugi saklo lauduna Isaibu sup phutpada hapnaba hotnaba aduni. Masana aduda apikpa Isaina pena nokjai. Mahaki minokta yumgi ahalsingna su haraujai. Isaigi minoktugi marumda lotliba maram adudi ahalsingduna khanjillude. Atopa angangum Isai su school kaba haure. Mahakna class 1 karakpa matamne. Masa mau faba mamanabising uraga Isaina kalakjaramme. Maru oina kuchu ngaubi masa phabi nupi singni Isaina kalak sakhibasi. Makhoi se charagadi kayam hauni haibasi Isaigi wakhalne. Angakpa angang makhal haibaduni. Isaina inkhalakpa matam aduwaida film kumbi Grace Kelly maming yamna chatlamme. 1956 ta ningthau machanupa amaga luhongbadagi film kumba lepkhibane. Inkhalakpa naha kayana khoida jaruba Grace Kelly masak phajai changkholi kuchu ngawi lai macha male. Adubu Isaina Grace Kelly pamagi mawngsidi itop tope. Grace Kelly gi phajaraba hakchangdu Isaina saninglamme. Inkhalakpagi angawba wakhalne. 1973 da Isai rape attempt da police na fakhi. Senjau paiba mapana sel na walo sinakhi. Pakhang punsi da indri laksan mangamdabagi thawong ni haina launakhi. Asengba wari di kanamtana thajarude. Numittu asum tawbane. Fajaba amadi wang chawbada German nupi hainai. Isaina nupi asibu kalak jaramme. Pamjana numit kharani nupi sibu lotna matung koina innaramme. Khang mangamdraba Isaina numittu ahingi achikpa yengduna nupidugi mayumda changlamme. Tumduna lairambi German nupidu uraga mahaki ningjol saruk adu setuna chaninglamme. Isaina naksilakpa tanjaduda nupidu mikap thokhi. Lau khongba makhol adu tarakpadagi Isaibu phakhibane. Matamduda Isai sahi kunmari sure. 2011 gi interview amada Isai Sagawana masagi maral sing yazakhi. Mahakna inkhalakpa matamda huiga haktinakhi basul lay amadi masak matau changkhonmi nupi singbu chaningduna talai haikhi. Sagawa masasi English literature da master loisinkiba misakne. Mahak literature pambana Paris ta chatkibane. Paris hek yaukhibadagi Isai mawong ama tawrakhi. Sondam nadamba Isaina mahaki kada yamna toina selda mikabi nupising pusilakhi. Makhoibu hatnaba nongmaisu mahakna ready tawraga thamlamme. Wakhalda mi ama oibagi mami machet ama paktraba Isai pangdaba amasuni. Masi nupi kayadugisu maraibak phabane. Isaina nongmai kapa ngamdabadagi nupi kayadu mathwai hingkhe. Mi khudingmakki daw haibasi matam khudingmakta manau haibadi yade. Isaina college ta nupi ama thengnakhi. Mahaki ming Rini kawi. Fit mga instara wangbi Reni masak matau fajai mi kholi tinaba nungaiba mi oibana marup mapang suwatlamde.
ꯔꯤꯅꯤ ꯁꯤ samna hairabada isai sagawaga pura ona tainabani. Isaigi wakhaldadi mana Renigi hakchang kya singcharagadi nupi adugi gulpumnamak mahaki masada supsinba ngamgani haibasini. Matamdu isai sahi kunthra manga sure. Aram khorang mana lahattuna isai na plan ama sinkhi. Assignment amagidamak saireng ama translate tawminasi amadi nungdangi chak haplage haiduna Rinibu kawki. Wakhal phajabi Reni na thoina khanjiluba tawdana mateng pangbige khankhi. Numittu Reni isaigi laifamda lakle. Sel wattaba isai mathanta laibani. Rini na sofa da famduna saireng paringai isai na rifle ama puraktuna Rini gi mangakta kapkhi. Isai sagawasu wakal mangduna tui. Masa sonba pangdaba isai nongmai gi ahauba makholduda wantharame. Gyan lakpa matamdadi isai nungaibagi pandom lomkhi. Thawai yaudraba Rini gi hakchanga haktinnaraba matung Rini gi sadong machet kaktuna chakhi. Kharana hingna kharana thonglaga. Mahaki mai pakpagi ningsing khudam oinaba masagi saram chatki khongthang khudingwaki photo su kaptuna thamjil hauki. Maraksida isaina Rini gi hakchangbu leptana kayarak hanna abuse tawki. Numit kharani da hakchang kayat chingdu pumsilaktuna manam chenba haure. Matamduda isaida wakhal ama lakhi. Chaba yararoidaba kayat chingdu pat natraga turel amada langtharuge khalle. Suitcase anida aremba kayat chingdu ningthina hanjille. Adubu suitcase anidu hondorakpa lambida isum tharakpadagi France police na isaibu phagatki. Matamdugi France lengaksu aikhoiga ikhet khetnaramde. Asuk tamthiraba crime amagidamak train chathabada chahi ani changki. Senjau paiba mapanasu lawyer atangma nekhi. Hai singba lawyer aduna isai sagawa wakal phibam choiraba misakni aduna dandi piba matik chade haiki. Wayel sangnasu wafamsi yakhi. French court na isaibu French ki mental institution amada oina thanaba yathang tawthaki. Wari si aswaida loidri. Asengba angakba wari di haujik haudri. Mental institute aduna isaibu phanbagi mahut mahaki mi chaningbagi wakhalon dubu hengat hanba oina thokhi. Maraksida lairik iba nupa amana isaibu thirakhi. Mahang na isaibu interview tawduna mahaki wari du lairik oina namthokhi. Thajadana lairik adu Japan da asuki matik maming chatkhi amadi isai sathina phawki. Celebrity status phanglaba isaibu Japan government na Japan da deport tawduna puraknaba honakhi. Japan da puraklaba matung Japanese official singna isaibu check up tawki amadi mahaksi wakhal phibam karisu tawdi haina lauthokhi. France na di mahaksi angawbani haiduna criminal charges pumnamak lauthokhrabani. Isai Japan da maning tamle celebrity amasu oire. Mahakna iba masagi saram chati wari khakta liba lairik singdu khwaidigi sitpa lairik oiduna sel thumsu watre. Japan gi afawba magazine lairik singda amadi TV show kayada mahaki interview haptuna experience kayadu miyamda share tohanki. Show kayada mahakpu guest speaker amadi commentator ohenki. Nupi amabu hingna amadi thonglaga chakiba isai sagawabu cooking show amana sa thongduna puthokhanbagi akhanaba episode kayasu thaki. Ahan singtagi oiba movie kayadasu isai sagawana nupi gi ningjolda sel thaduna leibagi mami kayasu puthokhi. Mayamna mahakpu asuki matik shaugatkhi pamnakhi yengnakhi. Laikhidraba Rini adu makhoi maki machal mache oramlabadi haibagi wakhallon mami sungta tadabagum tawnakhi. Masidani aikhoina hinglibasi. Mioiba khunai mayol na changsilibasi tasengna kadomdano. Ahauba khudingi aroibasu nai haibaduni. Sahi taramuk nungaibagi pandom lomduna superstar amagi punsigum hingluraba matung isai sagawagi popularity su hantharakhi. Masi miyamna wakhal tanarakpanara natraga atopa anauba viral news ama muk pamlakpana oiridra. Ingsok lisingani haugalakpa aduwaidadi isai sagawagi lairik kana amatana publish tawbikhidre. Company amatana mahakka samnaba pamkhidre. TV channels amadi magazine amatana su mabu promote tawbikhidre. Masagi mama mapa sibada faw mabu sangan khide. Sahi humudrani toy suraba isai ngasidi Tokyo manaki mafam amada tuminna lairi. Heart attack ani thengnakraba isai chronic diabetic patient amasuni. Mabuk yongna thingjinba tube amagi matengna mahakna chariba chinjaktu haksangda lawsinba ngamme. Mapunsigi luhongkhidraba isai sagawa wheelchair yaudana machi lengba ngamdre. Manaw nupa Jun sagawa natana mari mata amata mahaki manak changde. Papunya nainaba kaya amanadi mahaki phibamsi masana langjaruba papki mahai phangbani haigani. Adubu isai sagawagi koksina makhal amani.
Ingsok lising ani tarama thoida interview lawriba adugi wahang amada sidringaida tanja fanglagadi amuk hanna migi sadong saning libra haina hangki. Paukhumda isai sagawana asumna khumki. Jun thachi aina mi chaningbagi khwaidagi henba matamne. Matamsida nupisingna fi likna setli. Sadong henna uthok e. Ai amuk hanna mi chaningi. Hanta mukti Japanese nupi oina chaningi. Khanduna yengbiyu lalibasi kanano. Machagi maral khudimak sel na kupsin bayai khanba mama mapadura. Wail katigi thaudaba chana pathap adunara. Wakhal choire haiduna mihatpagi dandidagi nanthoroklaba criminal amabu free citizen amu ohenkhiba leingakna lanbra. Natraga hangoiningai oiraba crime sathakhiba criminal amabu celebrity status piduna sogotkhiba khunai adugi maralla. Miramgi wari sitarga aikhoigi nak yatta leiriba phibamsi ningsinglaktabra. Adomgi feedback comment box ta ngaijaramge.